International Space Station Prithibi surface tagi around 400 kilometer bathakta paiduna lairi masi hotel gumna guest house gumna astronaut singi thungpham leifam ni chafam ni research tawpham ni masida time to time astronaut sing satli matawasumna June gi tang mangada NASA gi Sunita Williams amadi puch Billmore kauba astronaut ani asibu station asida NASA na Starliner rocket tawraga thagat kibani makhoi space ta 8 days khaktagi chatpani aduga halakadabani adubu Starline spacecraft asida problem thokibana Sunita Williams amadi puch Billmore problem da hojik taduna leire makhoi halakpa yadaduna leiri hojik phawbagi maramdi Starliner asi journey tawbadagi hauna problem chenakre haidi Starliner da thrust kunipan yawi hai masigi thruster sing asida helium gas ki chamber yauri masigi thruster kunipan sing asidagi karigumba thruster tara mari dagi helium gas leak oikrabadi haribi spacecraft ase space dagi prithvi da halakpa yabagi chance yamna watle amasung masigi problem ase almost oiduna leire Sunita Williams amadi magi partner makoi halakpa yaduna ada leikre NASA na masibu recover tawna ba amasi halakna yam kana hotnari makoina 22nd June da halakani haibani madusu yakidre 28 June da date pi madusu haukre hujik yam chorba problem oiri aduga report amana high problem ase chatpa hobudagi oire amasung masi khangkre haidi NASA gi mi khara khangi adubu NASA gi engineer sing na thausa khide houjik makhoi space station dadi yaukre adubu helium leakage oibi condition leikrabani halakpe adon leire NASA gi makhom khu hojik pomle karam nano haiduna prithvi de leiraga same pe abagi technique use toduna yamna kana laknari makhoi ani halakpagi matam yaukre lantakre NASA na hai handaki thasi dadi halakpagi way leite July 2nd aswaida halakpa yabagi way singani haiduna hojik am chintani makhoi se handuna purakpagi dabakti am kana hotnari aduga mi haiba mi se kayani chada thaktana leibungam gadake ada astronaut sing se chakhraga makhoi chak ising na te chari se makhoi gi chabagi way tongan bani tablet ka se use tawi hairi so time gi matungi na makhoi se chat pani rescue matam chana ta hodabadi thawai ki risks leirakli haifau da hainare NASA yam kana hotnari hujik thruster failure oinise kari gino hasidu ayam kana nainabuga loina sembagi am kan laknari leak oina karigi spacecraft asi launch tawki haibisi chu wahang su mayam thangat narakti makhoi halaklabasu emergency mawang da halakpani masi thawai harauna halakpadi oiroi aduna hojik yamna choba discussion ki matter oidi hojik Elon Musk na wa amati directly hai Elon Musk ki makuma gi SpaceX ki mating na makhoi ni purakpagi damakta khongjang amachang bagi wapom sulai mare Elon Musk ki SpaceX patam chana mapom sidi ongam gadra case asiam critical am oirakli astronaut ani ase hojik tek ta kaidna budi adal leiri wakhan waningai leite hai na NASA na di phawdok le adubu makhoi na tongkhibi spacecraft adu okay oi batai halakpagi damakta na trap halakani karamda Sunita Williams ase apau bini Indian origin ni amasung makhan si space ta chalurabani experience full lai adubu adu oirabasu mala tongkhiba gari pai khiba gari aduna yakhidrabadi karamna halakani 400 kilometer mathak ki space station manung da makhoi hojik leiri makhoi gi rocket ado handuna lakpada okay oire amasung no problem hojik halbiraklo hai bagi order laktri phawti makhoi dagi hekta handuna lakpu yaponate so NASA na karigumba high spacecraft ase fully recover tawrem sung okay oire hydri fawde mokoy halakpe ade haw tanja sida hojik mayam gi wakhal su mi paidare Williams amadi ma ki partner chatmi nakhi bado puch Billmore makoy ani sigi imung manung su thawai mi paidare kaino hoju fawda halakpagi we tawdri se yam yang taw hai bagi wapom space station da makoy ani natana pakraba atiasida hojik kana amatta leibanate amasung space station ni haiduna hekta thungbi abusu wanate Elon Musk ki SpaceX hojik wa kana gang dari hai amasung masi ayobda matam kyani sangliba madusu madudi mokoi scientist sing da khangi hojik phawdadi ani ase halakpa yaduduna leiri amasung halakpa yana ba yam kana hotari asigi matang ase masigi case ase prisibi thungna yamna kana discussion tawriba matter mani